Hello everyone and welcome back to my channel. मैम ngasi aigi vlog se kongreng thongbagi matlab kongreng gi recipe ni hai tare bako ado sigagi kongreng मैम se aigi husband na borak ta chalaga khului ne bako do borak ta di chalaudre to siga kanna ma chami aduga sigana mana borak ta gi lebak kitang poraye bako haidi ꯃꯩꯗ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯑꯁꯤꯗ ꯊꯥꯡꯒꯠꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯐꯨꯠꯇꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯆꯥꯒꯗꯕ ꯃꯤꯠꯇꯣ ꯂꯧꯊꯣꯛꯄꯗꯣ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯃꯥ ꯀꯟꯅ ꯂꯩꯕꯥꯛꯁꯦ ꯊꯨꯒꯥꯏꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯝꯂꯥꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯐꯨꯠꯇꯣꯏꯅꯦꯕ ꯑꯗꯣ ꯃꯩꯗ ꯅꯝꯁꯜꯂꯗꯤ ꯒꯝꯂꯥꯗꯣ ꯄꯨꯔꯥ ꯃꯨꯈ꯭ꯔꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯁꯦ ꯇꯣꯠꯂꯒ ꯃꯅꯤꯡꯗꯨꯒ ꯐꯖꯅ ꯇꯩꯁꯟꯕ ꯇꯥꯔꯒꯗꯤ ꯃꯩ ꯃꯊꯛꯇ ꯊꯥꯡꯒꯠꯄ ꯇꯥꯔꯒꯁꯨ ꯑꯃꯨꯕꯗꯣ ꯂꯥꯏꯅ ꯐꯦꯡꯕ ꯌꯥꯏꯗꯅꯀꯣ ꯗꯥꯏꯔꯦꯛ ꯀꯩꯁꯨꯝ ꯇꯩꯗꯕꯤꯗ ꯊꯥꯡꯒꯠꯂꯒꯗꯤ ꯇꯛꯄꯗ ꯌꯥꯝꯅ ꯋꯥꯒꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯁꯦ ꯀꯟꯅ ꯊꯤꯠꯂꯤꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯝꯂꯥꯁꯤꯒꯤ ꯃꯅꯤꯡꯗ ꯇꯩꯅꯤꯉꯥꯏꯗꯃꯛꯇ ꯑꯗꯣ ꯁꯨꯝ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯒꯝꯂꯥꯗꯣ ꯃꯥꯁꯤꯒ ꯀꯟꯅ ꯇꯩꯔꯤ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯀꯟꯅ ꯇꯥꯛꯏꯅꯦꯕ ꯄꯥꯏꯅꯤꯡꯗꯅꯅꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯑꯐꯥꯎ ꯁꯥꯏꯅꯦꯕ ꯑꯩꯁꯦ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯩꯌꯨ ꯁꯨꯃꯥꯏꯅ ꯇꯩꯌꯨ ꯍꯥꯏꯅ ꯑꯗꯣ ꯃꯥꯁꯨ ꯀꯟꯅ ꯖꯥꯔꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯕꯨꯗꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯆꯥꯗꯦꯕꯀꯣ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕ ꯀꯃꯥꯏ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯗꯨꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯝꯕꯨꯁꯨ ꯆꯥꯖꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯃꯥꯅ ꯄꯥꯝꯕꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯗꯨꯒ ꯑꯩ ꯑꯗꯨꯝ ꯌꯥꯎꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯟꯅ ꯍꯧꯖꯤꯛ ꯃꯥ ꯐꯖꯅ ꯋꯥꯏ ꯇꯩꯔꯤ ꯑꯩꯅ ꯇꯥꯛꯄꯤꯔꯤ ꯀꯟꯅ ꯇꯩꯌꯨ ꯐꯖꯅ ꯈꯔ ꯊꯥꯅ ꯇꯩꯌꯨ ꯃꯨꯈ꯭ꯔꯗꯤ ꯅꯪꯅ ꯇꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯉꯥꯡꯉꯤꯅꯦꯕ ꯃꯉꯣꯟꯗ ꯑꯗꯣ ꯃꯥꯁꯨ ꯁꯤꯒ ꯀꯟꯅ ꯐꯖꯅ ꯇꯩꯔꯤꯑꯕ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯇꯩꯕ ꯂꯣꯏꯔꯒ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯂꯣꯏꯕꯧ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯄꯨꯔꯥ ꯇꯩꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯀꯣꯡꯒ꯭ꯔꯦꯡ ꯃꯌꯥꯝꯗꯣ ꯐꯖꯅ ꯆꯥꯝꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯀꯩꯅꯣ ꯇꯧꯏ ꯌꯥꯝ ꯄꯤꯛꯑꯦꯕ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯌꯥꯝꯅ ꯆꯥꯎꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯒꯠꯂꯒ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯃꯥꯅ ꯍꯥꯏꯕꯒꯤ ꯊꯨꯝꯁꯨ ꯈꯤꯇꯪ ꯍꯥꯞꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯗꯣ ꯁꯤꯒ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯊꯨꯝ ꯍꯥꯞꯄꯒ ꯃꯩꯗ ꯀꯟꯅ ꯁꯥꯍꯜꯂꯤꯑꯕ ꯑꯗꯣ ꯁꯤꯒ ꯃꯩ ꯀꯟꯅ ꯊꯥꯔꯤ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯁꯤꯒ ꯐꯝꯃꯒ ꯃꯩ ꯇꯤꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯁꯥꯕ ꯀꯟꯅ ꯉꯥꯏꯔꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯕꯣꯠ ꯃꯦꯍꯅꯠ ꯆꯪꯉꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯑꯩꯁꯦ ꯈꯪꯗꯣꯏꯁꯦ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯀꯅꯥꯝꯅ ꯆꯥꯗꯕꯅꯤꯅ ꯈꯪꯗꯦꯕ ꯑꯗꯣ ꯁꯤꯒ ꯏꯕꯥꯏꯅꯤ ꯀꯟꯅ ꯐꯝꯃꯒ ꯁꯤꯗ ꯃꯩ ꯀꯟꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯆꯅꯝ ꯈꯣꯀꯠꯂꯣ ꯃꯥ ꯑꯗꯨꯝ ꯃꯩꯁꯦ ꯏꯟꯁꯤꯜꯂ ꯈꯣꯠꯆꯜꯂꯒ ꯌꯦꯡꯉꯒꯦꯅ ꯑꯗꯣ ꯁꯤꯒ ꯀꯟꯅ ꯇꯤꯜꯍꯧ ꯆꯅꯝ ꯈꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯆꯅꯝꯁꯦ ꯑꯩ ꯈꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯔꯦꯁꯤꯄꯤꯁꯦ ꯂꯣꯏꯕꯧ ꯑꯩ ꯍꯧꯖꯤꯛ ꯐꯖꯅ ꯈꯣꯛꯈꯤꯒꯦ ꯁꯤ ꯃꯤꯠ ꯃꯁꯂꯥ ꯒꯔꯝ ꯃꯁꯂꯥꯁꯤ ꯑꯅꯤꯃꯛꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯀꯣꯡꯒ꯭ꯔꯦꯡꯁꯤꯒ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯥꯔꯦꯕꯀꯣ ꯁꯥꯕꯗꯒꯤ ꯃꯊꯟꯇ ꯃꯌꯥ ꯀꯥꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯈꯤ ꯁꯨꯃꯥꯏꯅ ꯃꯌꯥ ꯀꯥꯔꯛꯏꯁꯦ ꯃꯨꯜꯂꯕꯅꯦ ꯍꯥꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒ ꯆꯅꯝ ꯈꯔ ꯈꯣꯛꯀꯠꯂꯦ ꯑꯗꯣ ꯃꯥꯁꯤꯒ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯂꯧꯊꯣꯛꯄ ꯍꯧꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯩ ꯊꯥꯅ ꯈꯔ ꯀꯣꯊꯣꯔꯛꯑꯒ ꯁꯤ ꯒꯝꯂꯥꯁꯤꯒ ꯍꯥꯞꯄꯦ ꯏꯁꯤꯡ ꯑꯏꯪꯕ ꯇꯧꯔꯒ ꯑꯗꯩ ꯁꯨꯃꯥꯏ ꯀꯟꯅ ꯈꯣꯛꯏꯅꯦꯕ ꯑꯗꯣ ꯃꯥꯏ ꯍꯥꯏꯗꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯑꯣꯈꯥꯛ ꯌꯥꯝꯕꯅꯤꯅ ꯃꯊꯟꯇꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯈꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤꯁꯦ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥ ꯀꯥꯔꯛꯑꯦꯕꯀꯣ ꯃꯨꯜꯂꯛꯇꯅ ꯁꯤ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯑꯁꯥꯕꯁꯦ ꯁꯥꯍꯜꯂꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯡ ꯃꯌꯥꯝꯗꯣ ꯈꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯈꯣꯛꯑꯒꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯛꯇꯦꯕ ꯁꯤ ꯈꯤꯇꯪ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯦꯠꯄꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯃꯦꯠꯂꯤ ꯍꯥꯏꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯉꯧꯗ꯭ꯔꯤꯉꯩꯗꯅꯦ ꯁꯨꯃꯥꯏꯅ ꯃꯊꯤ ꯃꯦꯠꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤ ꯑꯃꯨꯕꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯈꯥꯏꯔꯣ ꯀꯦꯡꯉꯤꯕ
ꯉꯁꯥꯏꯅ ꯂꯧꯊꯣꯛꯑꯒ ꯁꯤ ꯑꯃꯦꯠꯄ ꯃꯐꯝꯗꯨꯅꯤ ꯑꯁꯤ ꯃꯌꯥꯝꯁꯦ ꯃꯦꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯅ ꯑꯗꯨ ꯃꯊꯤ ꯃꯦꯜꯂꯛꯄ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯖꯗꯦꯀꯣ ꯆꯥꯗꯕꯤꯗꯅꯤ ꯇꯧꯔꯤꯁꯦ ꯃꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯒ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯑꯩꯇꯗꯤ ꯆꯥꯖꯗꯦ ꯁꯤꯅꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯦꯠꯂꯛꯇꯣꯏꯅꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯦꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤ ꯉꯧꯕꯗꯨꯅ ꯑꯃꯨꯛ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯉꯧꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏꯕꯧ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯍꯦꯔꯣꯅ ꯃꯦꯠꯄ ꯁꯤ ꯃꯥꯅ ꯍꯩꯕ ꯍꯦꯜꯂꯤ ꯆꯥꯕꯅꯤꯅ ꯑꯩ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯃꯦꯠꯂꯤꯁꯦ ꯍꯩꯇꯦ ꯑꯗꯨꯗꯨꯅ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯁꯤ ꯃꯦꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯀꯣꯡꯒ꯭ꯔꯦꯡꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯤ ꯃꯦꯠꯄ ꯈꯣꯠꯄ ꯂꯣꯏꯅ ꯐꯖꯅ ꯆꯥꯝꯊꯣꯔꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩ ꯍꯧꯖꯤꯛꯁꯦ ꯉꯧꯕꯗꯨ ꯑꯃꯨꯛ ꯀꯃꯥꯏ ꯉꯧꯏ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯗ ꯑꯩ ꯅꯨꯄꯥꯅ ꯁꯤꯗ ꯇꯤꯜꯍꯧ ꯆꯅꯝ ꯀꯟꯅ ꯈꯣꯏꯌꯦꯕ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯡꯗꯣ ꯑꯁꯤꯒ ꯃꯥꯡꯁꯣ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯦ ꯇꯣꯠꯂ ꯈꯣꯠꯂꯒ ꯑꯁꯤꯒ ꯀꯟꯅ ꯃꯥ ꯇꯤꯜꯍꯧ ꯆꯅꯝ ꯈꯣꯏ ꯁꯦ ꯉꯧꯅꯦ ꯐꯖꯅ ꯉꯧꯅꯦ ꯉꯧꯔꯒ ꯌꯦꯁ ꯅꯥꯏꯁ ꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯁꯦ ꯀꯛꯆꯈꯤꯁꯅꯨ ꯀꯩꯅꯣ ꯇꯧꯒꯦ ꯉꯧꯕꯩꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯒꯝꯂꯥꯁꯤꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯀꯣꯡꯒ꯭ꯔꯦꯡꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯑꯁꯨꯕꯗꯣ ꯍꯥꯞꯄꯦ ꯑꯗꯨꯒꯩꯗꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒꯩ ꯁꯤ ꯃꯊꯛꯇ ꯃꯁꯂꯥ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯍꯥꯞꯄꯤꯅꯦꯕ ꯑꯩ ꯁꯦꯝꯅꯤ ꯃꯌꯥꯝ ꯆꯤꯛꯀꯟ ꯊꯣꯡꯕ ꯔꯦꯁꯤꯄꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯒ ꯃꯁꯂꯥ ꯍꯥꯞꯀꯗꯕ ꯄꯨꯝꯅꯃꯛꯇꯣ ꯍꯥꯞꯄꯦ ꯑꯗꯨꯒꯩꯗꯤ ꯊꯥꯎ ꯑꯍꯤꯡꯕꯁꯨ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯍꯥꯞꯄꯒ ꯑꯗꯨꯒꯩꯗꯤ ꯐꯖꯅ ꯇꯣꯠꯇꯣꯏꯅꯦꯕ ꯇꯣꯠꯄ ꯂꯣꯏꯔꯒ ꯁꯣꯟꯕꯥꯁ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯁꯂꯥ ꯀꯩꯀꯥꯁꯦ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯤꯛꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯣꯠꯄ ꯂꯣꯏꯔꯕꯅꯤꯅ ꯁꯣꯟꯕꯥꯁ ꯇꯧꯕꯒꯤ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯦ ꯅꯣꯛꯅꯕꯤꯔꯛꯀꯅꯣꯕ ꯑꯁꯤ ꯈꯥꯡꯁꯦ ꯑꯩꯈꯣꯏ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯗꯨꯒꯩꯗꯤ ꯁꯨꯃꯥꯏꯅ ꯀꯣꯡꯒ꯭ꯔꯦꯡ ꯀꯩꯀꯥ ꯊꯣꯡꯉꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯇꯣꯞꯄ ꯈꯥꯡ ꯑꯇꯣꯞꯄ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯟꯖꯥꯡ ꯀꯩꯀꯥꯗꯣ ꯊꯣꯡꯅꯩꯁꯦ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯊꯝꯃꯦꯕ ꯑꯗꯨꯝ ꯆꯤꯛꯀꯟ ꯀꯩꯀꯥꯒꯤꯗ ꯇꯣꯉꯥꯟꯅ ꯑꯗꯣ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯡ ꯇꯧꯗꯣꯏꯅ ꯁꯤ ꯈꯥꯡꯁꯤꯒ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯄꯥꯁꯄꯨꯔꯣꯟꯅ ꯁꯨꯃꯥꯏꯅ ꯊꯥꯎ ꯌꯩꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯑꯩ ꯍꯁꯕꯦꯟꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯤꯔꯝꯕꯅꯤ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯃꯥꯅ ꯀꯥꯞꯄꯤꯔꯝꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯃꯥ ꯑꯗꯣ ꯁꯤ ꯉꯧ ꯂꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯡ ꯐꯖꯅ ꯇꯣꯠꯈꯤꯕꯗꯣ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯂꯣꯏꯐꯧ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯡ ꯉꯧꯕꯗꯣ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯇꯤꯐꯤꯟꯗ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯊꯤꯟꯕꯤꯔꯨꯒꯦꯅ ꯑꯩꯈꯣꯏ ꯆꯦꯁꯨ ꯆꯥꯗꯦꯕꯀꯣ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯑꯗꯣ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯗꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯗꯁꯨ ꯊꯤꯟꯕꯤꯔꯨꯒꯦꯅ ꯇꯤꯐꯤꯟꯁꯤꯒ ꯍꯥꯞꯄꯤꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ